ꯂꯥꯛꯆꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯣꯏꯅ ꯂꯩꯕ ꯃꯤꯌꯥꯝꯅ ꯅꯨꯡꯅꯥꯎꯕꯤ ꯍꯥꯏꯅ ꯈꯪꯅꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯅꯣꯡ ꯆꯨꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯀꯥꯈꯠꯂꯒ ꯅꯨꯡ ꯑꯣꯏꯅ ꯂꯧꯔꯨꯔꯒ ꯀꯪꯂꯥꯗ ꯂꯥꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯅꯣꯡ ꯆꯨꯔꯛꯄꯒꯤ ꯊꯥꯖꯅꯕꯤ ꯑꯃꯈꯛ ꯂꯩꯕ ꯑꯗꯨꯒꯤ ꯈꯨꯕꯝ ꯂꯦꯟ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯅꯥꯀꯣꯟ ꯎꯇ꯭ꯔꯥ ꯁꯪꯂꯦꯟꯅ ꯅꯤꯡꯊꯧꯒꯤ ꯃꯤꯠꯌꯦꯡꯈꯥꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ ꯀꯥꯔꯁꯦ ꯅꯪꯕꯩ ꯁꯥꯒ ꯋꯥꯔꯖꯨꯑꯅ ꯃꯇꯣꯟ ꯍꯥꯏꯇꯥꯔꯦ ꯆꯤꯡꯌꯥꯡꯕꯨꯛ ꯌꯧꯁꯤꯜꯂꯦ ꯁꯤꯗꯩꯗꯤ ꯌꯥꯝ ꯀꯟꯅ ꯑꯉꯝꯕ ꯀꯥꯔꯣꯏ 호렌 누콩 누나 빌레 용품도 여가 뭐 비디오제 막하 뜯어들게 비디오 ям 장도래 대오래 매 누콩 누나 비 하이바 노마징 지금 딱 레이바 누나 지기네 막하다 Thank you. Nungkhong nunaw bigi ka bada yai penam hol me. Khutang mak khara wali ya chong ma ya pen mayam di hekna ram ni mayam ko yai pen matam nu shila me ha manung ta gi do adu da ne yai pen yai pen je ani di sudre ama yai pen jama khata ngai do yai pen ama je angom thogda khusin na jage ꯈꯦꯠꯂꯩꯅꯦ ꯑꯅꯤꯗꯤ ꯁꯨꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯊꯥꯖꯅꯕꯤꯗ ꯀꯔꯤꯒꯨꯝꯕ ꯀꯨꯝ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯇꯥꯗꯅ ꯑꯩꯈꯣꯏꯒꯤ ꯏꯀꯪ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯣꯟꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯈꯣꯡ ꯅꯨꯡꯅꯥꯎꯕꯤ ꯍꯥꯏꯔꯤꯕ ꯅꯨꯡ ꯁꯤꯒꯤ ꯃꯐꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯅꯨꯡ ꯑꯃ ꯄꯣꯔꯛꯑꯒ ꯀꯪꯂꯥꯗ ꯊꯝꯃꯒ ꯏꯔꯥꯠ ꯊꯧꯅꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯅꯣꯡ ꯇꯥꯏ ꯍꯥꯏꯕꯒꯤ ꯊꯥꯖꯅꯕꯤ ꯂꯩꯔꯦ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯅꯨꯡ ꯂꯧꯐꯝꯗꯨꯅꯤ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯗꯣ ꯀꯨꯝꯁꯤꯗꯤ ꯅꯣꯡ ꯈꯔ ꯇꯥꯔꯕꯅꯤꯅ ꯅꯨꯡꯗꯤ ꯄꯨꯔꯛꯑꯔꯣꯏ ꯃꯁꯤ ꯅꯣꯡ ꯇꯥꯕ ꯑꯩꯈꯣꯏ ꯀꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯆꯞ ꯆꯥꯕ ꯈꯜ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯃꯁꯤ ꯇꯧꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯣꯡ ꯆꯨꯔꯛꯇꯕ ꯂꯩꯕꯥꯛꯀꯤ ꯏꯀꯪ ꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯊꯧꯁꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯏꯅꯤꯡꯊꯧ ꯃꯁꯥꯃꯛ ꯌꯥꯎꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯅꯨꯡꯁꯦ ꯄꯣꯔꯒ ꯄꯨꯊꯔꯒ ꯑꯩꯈꯣꯏꯒꯤ ꯄꯦꯒꯨꯝꯕ ꯈꯜꯂꯒ ꯄꯨꯊꯔꯒ ꯀꯪꯂꯥꯒꯤ ꯅꯣꯡꯖꯦꯜ ꯄꯨꯈ꯭ꯔꯤꯗ ꯑꯩꯈꯣꯏ ꯐꯖꯅ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯣꯡ ꯆꯨꯏ ꯍꯥꯏꯕꯒꯤ ꯊꯥꯖꯅꯕꯤ ꯂꯩ ꯑꯗꯣ ꯈꯨꯕꯝꯁꯦ ꯀꯨꯏꯅ ꯍꯨꯟꯇꯣꯛꯎꯔꯕꯅꯤ나 ꯉꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯅꯤꯡꯊꯧꯅ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯌꯥꯝ ꯍꯥꯏꯅꯔꯛꯄꯗꯒꯤ ꯁꯅꯥꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯂꯨꯞꯂꯣꯏꯁꯤꯡ ꯑꯗꯨꯒ ꯁꯂꯥꯏꯁꯥ ꯐꯤꯕꯥꯔꯦꯜꯒꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯅ ꯑꯩꯈꯣꯏ ꯀꯨꯜꯃꯨꯛ ꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯏꯚꯦꯟꯗꯧꯒꯤ ꯍꯥꯏꯇꯥꯔꯦ ꯈꯨꯕꯝ ꯑꯁꯤ ꯑꯀꯣꯏꯕꯗ ꯃꯣꯠꯁꯜꯂꯤꯕ ꯑꯗꯩ ꯆꯩꯈꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯤ ꯁꯦꯡꯖꯕꯅꯤ ꯑꯗꯣ ꯃꯊꯪꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯁꯥꯏꯟꯕꯣꯔꯗ ꯑꯃ ꯊꯦꯠꯂꯒ ꯃꯐꯝꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯄꯨꯋꯥꯔꯤꯒꯤ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯂꯝꯗꯝꯁꯤꯒꯤ ꯀꯩꯅꯣ ꯑꯃꯅꯤ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯑꯃ ꯆꯪꯉꯦ ꯅꯠꯇ꯭ꯔꯒꯗꯤ ꯋꯥꯀꯤꯡ ꯂꯥꯛꯄ ꯅꯍꯥꯁꯤꯡ ꯀꯥꯔꯛꯄ ꯃꯌꯥꯝꯅ ꯃꯁꯤꯗ ꯆꯥꯛ ꯆꯥꯅꯁꯟꯕ ꯆꯥꯅ ꯊꯛꯅꯕꯁꯨ ꯑꯗꯨꯝ ꯍꯨꯟꯇꯣꯛꯑꯝꯕ ꯅꯨꯡ ꯑꯣꯏꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯄꯪꯇꯣꯡ ꯇꯣꯡꯕ ꯄꯪꯇꯣꯛ ꯇꯣꯛꯄ ꯑꯣꯏꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯏꯔꯥꯟ ꯍꯥꯏꯇꯥꯔꯦ ꯌꯦꯡꯁꯤꯜꯂꯨꯗꯕ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯎꯕꯤꯔꯤꯕ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯅ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯒꯤ ꯃꯈꯥ ꯊꯪꯕ ꯅꯥꯄꯣꯝꯂꯣꯝꯗ ꯂꯩꯕ ꯕꯥꯃꯣꯟ ꯀꯝꯄꯨ ꯆꯪ ꯏꯔꯤꯜꯕꯨꯡ ꯂꯣꯝꯗꯒꯤ ꯀꯥꯈꯠꯂꯒ ꯂꯩꯔꯤꯕ ꯆꯤꯡꯌꯥꯡ ꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡꯈꯣꯡ ꯅꯨꯡꯅꯥꯎꯕꯤ ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒ ꯊꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯍꯨꯟꯇꯣꯛꯄ ꯌꯥꯗ꯭ꯔꯕ ꯈꯨꯕꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯀꯥꯔꯛꯄ ꯃꯌꯥꯝ ꯋꯥꯀꯤꯡ ꯂꯥꯛꯄꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝ ꯀꯩꯅꯣ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯅ ꯈꯤꯇꯪ
이카이 쿰나 우피 와이나 거기 걔는 조금 탐저리 그러니까 거기 부르먹나 거기 부와리가 타고나 두나 락라바 구범레나 수부컷미나 사이바 홈 탐저리 농마이징 징기 눈콩 눈나비 레이바 눈이 과이 맛도네 지금 레이제 과이 맛도네 나 그냥 유인해 하다 여기 눈콩 눈나비 레이제 cameraman một bộ khung tôi giàu thì cái này là proof của nó vợ. Cái phải cắt qua một phần mũi lên.